mayambu masigi senglaba sabat ki pungpham masida taram oksari ngasi nainagadra topic ti why is interpretation needed Bible ki artha handokpa ase karigi damuk darkar leibano haiba asigi maramda ikoina nainagani hane khoi short sangjase sargada leibai pai shor na puthagasari ngasi ki senglaba sabanumi asida ikoina Bible khangningai gi damuk karanna na ki Bible ase artha hangani masi karigi damuk darkar leibano haiba asigi maramda ikoina nainagadawi pa papchelwa naina nainajaba asida na ki thawai sengbana changbidana aigi chilai sopi tariba aduga naina pe yauraba khudemukta na ki mapan haitaba por adu pilebiu hopding loi phobna na changbiu Prabhu Yishu Christ gi min kurumjari amen ekhoigi memory text asidi Hebrew 11:6 tagini ai pajarake but without faith it is impossible to please him for he that cometh to God must believe that he is and that he is a rewarder of them that diligently seek him havni masida haribje keno khona thajaba yaudragadi khoni ishobu pelan bangamde ishoda lakpo mipung khuding manama ishor ase lei haina thajagadamni aduga mahaku puneng changna thawai changna thiriba mising aduda mahangna mana pibi habse masigi text asin hale adubu ngasigi topic asiga mari lenana hariba memory text asidagi aikhoina maroiba aikhoina para ani khore tambai ahanbada aikhoina Bible je aikhoina fazana khangi hai taragadi fazana bhat tagi hai tarati aikhoina ishora thajaba tai habsi ishora ma lei habsi aikhoina thajaba tai ani shubada aikhoina Bible pabam batamda puning sangna aikhoina Bible je masigi arth je khangi haina puning sangna thijaba taragadi ishorna adugu ma thiriba mi adubu soidana Bible je bhat tahangani haibiki wasaka se masida pibi sinausa aduna ngasigi topic ase yana maru iba topic amani ngasigi topic ase da ikhoina nenagadabse matau karamna Bible ase ikhoina khangningai gi damak masi artha hangani masi artha hangingai gi damak kari niyam sing kari principle sing kari rule sing ase sinagadage haibasini aduga masida ikhoina kamaina masi gi Bible ase parable la natraga masi narrative la historical narrative ra koina history ko ina wari oina libra adugo masi prophetic oiba symbol sing yaubra prophecy ra adugo masi gi context se karino masi gi haibase ikoina thidokpa darkar le masi khangdaragati ikoina Bible do paba matamda ikoina fazana khangba ngamoi haibase ikoina lai adugo Bible paba haibase gari gi damangno ikoina mapan thongda ichamchana casual na pungpa paragati ikoina Bible je akoina khangba ngamoi adugo akoina fazana paba haibse kaino masigi artha do khang chumna haningai gi dama akoina paba haibse pabani masi yamna maru oibani sinausa aduga akoina Bible je paba matamda aikoigi aningba apamba aikoina tongningba aningba apamba do madu sana ningai gi dama apamba do thiningai gi dama idea wakhalon do phangningai gi dama aikoina khaka wakhalon aduma phangningai gi dama aikoina thiraga akoina Bible paragadi aikoina masi kaidungda aikoina khangba ngamoi haibse aikoina kaugumse aikoina ngasi topic asida akoina rule khara nainagani Bible je kamaina interpret tawgani aduga masi khangnai gi dama kari kitabuni haibdi maramda khara nainagani koi mathang changjalase ahanbada aikoina presupposition haibse gi maramda Bible akoina khangba matamda presupposition haibse gi thawdang se karino haibse masi gi maramda aikoina yengse masina kadai phawo Bible khanganda bada lamjing haibse aikoina yengse aduga akoina wari sida lere Luke 24 gi 36 na 45 da Prabhu Yishu Krishna hinkalaba matungda mana sira numyumni subada hinkalaba matanda magi shaboksing aduda makoigi punna tinba ka aduda room aduda mashi ulle uppa matanda makoija kibana ni amne aduga pazu pakhalame aduga Prabhu Yishu na nakoigi matakta inthabalation nakoina karigi damo pakhat paro nakoina karigi damo kibno haili basing ase punna hiram sing asidi thaudok sing asidi aina nakoida hana thokani aina aina nakoida loina hai khraba natra aduna nako aduga aije karigumba thawai oiba taragadi spirit oiba taragadi madi sadom amasu I ase yaudni lao aigi khongkuche sho yengu lao nakoina tas to lo hai adu phabu mokoina thajadeba aduga hairibse Prabhu Yishu Krishna gi masakche mokoina patana khangaba mising aduni aduga mathangdagi mahana nakoida chanaba kari lei hai aduna broiled fish amaga aduga khohi matat amaga mahana charame aduga adugi matunga smai torme
Smile learn. Sidaki Queen Kangbe, Karigidam Makoina. Hide the say, oh, Makai Maga Tona Tina, Sami Nadana Mana, Tapitam Diva Markin in Toleva, Maranda, Tapitam Diva Lady, but my Amado. Mana Kangma Sigin have so high, she talk and have so high of Makoina. Probably Sukis and see with the gift in Calabamatun the Mark, Tata Dip Sicarino. Senior. Sinausa. Masigi Maru Oiba Maramdi, Carino Hakana Makogi, Makogi Punsi, Makogi Puning as a preconcept by that supposition, Miana, Christa Dishumain or Gedamani, marking in Tolebakism or Gedamni, Mang, seat of Godamni, Hyper Makogi, Makogi Puroisting, Paris in the Tapiraba, Anba, preconcept Makoina Hana Kandarpa, Aranda Wakers in a zone, Makoi Petalamel. Highly Sina Maram Oidana, Prabhuji Sukrista would recognize a woman and the Lopson Bambatanda, Makoina Bamde. Adu Matunda, Prabhuji Sukrista Makoida Kari, have a point of moon, Queen of Paminase, then Luke 24, 44, 45, the Ipazarake. And he said unto them, these are the words which I have spoken unto you while I was yet with you. Aina Nakoy Laminating Matamda. Tokaniana Hiker Hiramsing Adu Masini, that all things must be prepared. Punama said Tungani, Hirampunama Tungani, Tumbatai, and which were written in the law of Moses, Moseski, and Lighting the Moseski Lighting the Igibasing, and in the prophets, my Choksina, Old Testament, the Igibalizing to my own evening, hide from Makun Idamba Lighting Aduda, and in all Psalms concerning Psalms the Igimaram the Igini Hibasing Ado Masi, Punama Sinihai. The verse 45 then open he their understanding. Makoigi Bhata the Batomana Bhata Lami, understanding that they might understand the scripture. Makoina Bible, the Patana Bhata, like the Mokoy Mana, Makoida, Tapitam Hirami, Habsi, Snausa. Aduna Masi, I'm no Maru Waveni. I coina Matam Kudinda, Quina Kauro, there was a Masini. The Quina Bible, the Quina Patana Kange, High Taragadi, a Quina Bible Papa, Matam, the equated preconceived idea. Kunamoto, a quick opinion, a queen of Hana Kumpa, a quick son behind a bit. Walk up Ando, Tapita Miracle, Lana Tapita Miracle, Amado, a queen, a queen, free the tongue with me. I quick mind say, Yang Hana, Karish Yaldana, Queen of Prabhuji Sukistagi, Manata Lakadami. At the mine, a queen, Lapa Taragati, a queen of Patana, the miner, Baba Taragati, a queen Masi, Kangani, have said a queen, Kauri Davani, Shini. Aduda, a queen of Bible as Massima Lare, Massini, Aduga, a queen of Kauro de Boamna, Bible have say, all Bible as the Kanai Maram the E have a matanda, Prabhuji Sukrista Maram the E. Aduga Bible say, a queen of Kang Naidama, Tawai Assembana, Jingbi have said Erkale, Queen of John 16:30 die. The same amount Tawai Assemba, Sina La Abba Matanda. Kay the winning have no quibo, couldn't touching beginning. Mang Masagi, Madame the Nangway, Mahana Taba Mahana Ubudangani, Mahana Tunda Lakada sing at the super pigni hem. Have the profession Adugi Madame the Su, Mahana Tapigni high. Aduga Quini and say, 1 Corinthians 2 get that sunhai. But God had revealed them unto us by his spirit. Mahaki Tawai Assembly Mapana, Bible Ado, Mahana Equida would be them. Hiram sing Ado Mahana Equida would be there. For the Spirit searches all things, ye the deep things of God. Maram di Tawai Asembana. Ishore you by Hiram sing, Hiram sing. Ishore you Madam the Kangbang of the Ikon Kangba Waga sing, Adu Power Tawai Asembana Tido E heaven, Tido P heaven, Tido E heaven. Aduna, Tawai Assemba Katana Ishore you Madam the action of Kang Echo Muvna, finite with the Muvna, infinite over Ishore you Madam the Kang by Singam Aduna Ikon Tawai Assemba Bible say. Masi yam darkale Tawai Assembana Tingiba Yautana the Aquina Bible say Aquina Kangba Moy Habsi Masini Masina Aquina Hanba Matanga Aquina translation Amsung interpretation je Masigi Maram the Aquina Amu Yang say Ayabana Bible have say Aquina Old Testament have say Hebrew Amusung Aramaic Londa Karamana Ayambana majority na Hebrew the evening Aduga Saru Karamana Aramaic the evening Aduga New Testament have seen Coin Greek high language as the evening, Snapsa. Aduna Equina Bible gi Aduna, high by Equina, which is Panet by Bible listening, say, high Ariba loans at Quina Kangre, Madugidama, high by Ariba loans, Sideki, Equina English or Sogi Imalon or high by Sing Asida, Equina Hantoropani. Adubu Bible as a Equina, Kang Nagidama, Masiga Artraje, Patana, Hanagidama Equina
masi fajana atop loan amada haningai gi dama masi gi ha athje niyom sumna han ba haiba amase yamna darkar lai adana niyom sumna seran asengba adugi mayu Hebrew da iriba Greek da iriba adugi asengba meaning aduga sanana aikoina hanba taragadi aikoina Bible ase paabda yamna khangani sinausa masini adubu asmai tawdana aikoina chumna haningai gi dama aikoina yamna section ba haibase aikoina darkar lai aduga masi aikoina correct chumna aikoina artha hanba haibase aikoina darkar lai aduna aikoina yengse 1 Corinthians 12 ki 10 1 Corinthians 14 ki 26 ta haibigi matung ina aikoina Bible ase masi aikoina artha handokpa darkar lai kanaguma mi kharada masi ki khudol piba artha handokpa ki khudol piba se darkar lai haibasne aduna masina aikoina artha handba darkar lai hena tai aduga 1 John 1 gi 41 x 9 gi 36 na masina haribse keno Bible da yawrba meaning ase khudam moina Messiah habsi ga artha karino Jesus habsi ga artha karino haiba Bible gi John habsi ga artha karino yawrba meaning ase masi gi artha khangba ase shu darkar lai habse masina ikoina iribani snausa adubo ikoina jengba yai ikoina ayamba hoji ikoina phangleba Bible ki translation ase masi gi halangai gi maram makoi gi stream ko line ani khalai haiba tu de ahan bada eastern stream maina khane haiba se kanai no kanda Antioch ta yumphomoi saira gi Antioch ta hari masina apostle sing Prabhu Jisu Christ amsung akoi gi maichok sina piram basing ado masi gi mafom masidi yamna section na preserve toro thame makoi no copy to bo matam su masing thiraga sumbra lanbra haibdu gi matung ina torome hek masing ma soiba matam da adu maina makoi na amukhana makoi na koina torome makoi na amukhana copy torome ado sumani yamna section na thamame masida ko shodu waije na makoi masai oiba athan de bi yorome high bus stream asidagi koina Texas receptor saiba aikoi gi stream ase phange haiba asidagi ekoina 1611 da King James koina England gi King James saiba ningthau asina mi koina mi yankai mari khalame adugi matungda siba na ki yawdi mo koini putare talame makoina ko moi masa na loina tongan phonda haiba Bible sing ase padana lari haiba mi singni makoina loina artha le halaba matun makoi punjala kana ko makoi gi artha me am compare taro kanda chumna halaga thamambane aduna masini ekoina King James version haribse masina kwadi gi sengba Bible gi asengba stream haibdo masini aduga ani shuba haibsina ekoina western stream hai masikraida Africa gi Alexandra haiba mafum jers center oibani haiba mafum sida leiba makoi gi pastor sing makoi gi bishop sing haiba dharma gi luchingba sing asina Bible ase kedoi habi matamda makoina copy toba matamda ju makoi gi shamdok shamjin tawrame makoi gi apaba aningba apamba dugi matungna makoina shamdoga makoina athan badu oirame asmaina shamdorame aduga madugi matungdagi di makoina codex sinaiticus haiba amane ade codex benticus haiba asigi stream ase lae haiba stream asidagi hujiki lairiba all modern version makaije koina lairiba NIV khangde Catholic Bible lairiba Protestant singa yamda sinner Bible accepting KJV King James version nataba makaije masidagi loina hantorokoni sinausa aduna haiba sing asidadi aramba yam yawi aduna King James version da yawba full text yawba adugi NIV gumba modern version sing asida yawda kyamaram thengari aramba kyamaram yawi aduna masina maram oituna ekoina Bible se khangba matam da juko aikoigina asengba broken tapiba matam da ju masina maram oituna yamna ayatpa thingba ido piramid sinausa aduga koina receptor tesa cybersdi koina 1949 ko akoigi Dead Sea Scroll haibido masida akoina yengse koina 1949 gi akoina Dead Sea akoina Dead Sea haibo koina Jerusalem manaka leba samudra adugi madugi kumran haibo kebadu da madu phangame haibo du da phangba hoi machan kyamam yawsile adu da phangiba Bible aduga masiga ko yam sanarame sinausa masini akoina khanga dawje aduna akoina Bible je akoina asemba Bible ki web doctrine je aduna achum bada sakki hai taraki akoina KJV asemba Bible ase masida akoina yumphom oiba tai hoi masi aruba londa i khara luba londa i ba tarakasu masi akoina compare tawba matamda masi irainai akoina khangba ngamgani habise masi ma akoina matam khudinda akoina kawgumse aduna akoina kwadi maru oiba hari basida akoina translation amchung interpretation that's the quite maru website ai pajar ke Greek controversy page 599 aduga
599 aduga 600 hai. The Bible should never be studied without prayer. The Holy Spirit alone can cause to feel the importance of those things easy to be understood or prevent us from wresting truths difficult of comprehension. And Bible as a the partner of the power has to wait a minute. Baramdi, Tawai Asing Basina, I can Ila Kangusingado, Masiki Darkalido, Tawai Asing Basina, I can Kangan Aduna Tabatari, I can Kangam Dava, I can a Karalu Singado, Masikadova, Masina, I could Lana Atalan Budo, Adu de to Tawai Asing Basina, I could Bukadova, and not talk people me have seen. Masini, I'm a Maru, wait a say, Masini, Aduka Quena, how's it? But he be the Tomama denomination, Yam Lady Sicarino. The Bible say, Mokoi Samasaki Matumina, Nibagi Matumina Mase, Lana go, interpret over the Artan, Dopodigi, Tongan, but denomination lady, Masina Tongan, doctrine, say, Tapitan, believe me, Hibisini. When a Matanga Musala say, when the Bible and the culture had say, Masik Madam the Equini say, when the Bible, they Pazana Kangata, the Equina Bible, Adugamai culture had. Haitari mai chanda bi na se ekhoi na khangba tai maru ina Bible ase ekhoi na khangga do ba se ekhoi na Hebrew culture amsung Greek culture ha se ekhoi na phajana khangba tai haiba makoi gi culture ra ayamna madudi imphom oire ko Bible ase ibani aduga Acts 17 is 16 to 32 da ekhoi na khangne madudi Paul na Athens sa pam matanda Paul gi mana takpi tambi ba duga makoi gi Greek ki philosophy sing asu ga yam tongala mi aduna maram oide masigi murum Quena Angang Sado Ngang, but Potopo Ngang, but me as an Ngang, Sicarino have Jaqueti Doxiana, Mokai Mars in that Mana lecture pay, Adu Matanda, Mana, Bible, Maranda, Mana, Pazana High, Madu the Mana High, X 17 go, Masida Equina, 26 high, and had made of one blood all nations of men for to dwell on all the face of the Pitibim upon couldn't the new episode laying like the Ishona. I am a capta the gate, pretty the lay, but me couldn't say low in the same keeping have seen. Snowsa. Aduna, a queen of Bible as a queen of Kango Matanda, a queen of culture, the culture Amada, Yumpom or Bible as even a thing. A quite couldn't mock the hide the Bible as a quite couldn't mock the bone, a quite unity of bone habit. A quite Amatu Webegi, a quite in my Amadi Horopani have a say, Masi Equina lay. Aduga, Equina, I me, Sanabi culture, Aduda. Adugi matung ina equina Bible halagadiko masi yamna when a serana bo oigani adumapu hide bo culture yam labor taragasu hide bo culture sing a sig manung dako I could shona plan of salvation Jews culture the pondoki ba achumba I could new ebse kamaina pataki kangani I could a masigi plan of salvation je masigi achumba meam equina Sabbath ki haira any Bible gi achumba meam Jews in the pondoki bze I could matam the suko Adum Sane, Haiba, Aquina, Masiga, Sumba City, when a culture, a quina, Jumpom de, Aduga, culture, Masi Mangambang day, Hibasi, Equina, the Kali, Marina, when a quarantine dogumba, Paul and Igibus teaching, I see the Equina Bible text, Kara Rubayon, Haiba, when a pabum, and the Equina context, another, Moji culture, Dugimatun, a Paul and Ibrin, Mokoi, Sanabido Carino, Haibudo, to come with the Kali, Adugimatun, Equina, Darka, Lay, Hibasi, Masini, Masima Equina, Matam Kudding the Equina. Cowboy the Bani, Masilere. Aduna Equina, culture has an issue, a sum with a kedon Hong day. Quite Matanga Salasico. Masi Equina Bible coming Agidamako, our sinful and fallen nature have seen Masi Darkale. Masin Aduna John 12 42-43 Equina Pazi. Quina Masidegi Equina Kange, Jews King losing the sing Aduna. Yeah, but losing the leaders in Aduna. Prabhu Jesu Christa Buyaki, the begin Madam say, Carino. Henko. A saying Bagidi Maki, Old Testament, the Mitos in the Moses and the Prabhu Jesu Christa, Madam the Ema, Pokani, Mas, Sigani, Hypik, Sabbath, Daniel, the Zoo, when Daniel 9, the Zoo 24 to 27, Sibuk Marum, the Messiah, Sigim, Matam, the Lakani, Punkum, the Lakani, Matokarina, Ajan, have the Madam Ikre. Adumako, Sukimatic Bible, Kangabamana, Prabhu Jesu Christa, Lava Matanda, Mahap Lokshan, the B, the Adugi Lokshan begin Motamabu cross the pumpkin, the Halips, Carino, Hypse Equina, Yang Bayako, when the 42-43, I Pazarake. Nevertheless, among the sick ruler also, many believe on him. Hadi Mokogi Salai Sings, Mokogi Mataka Paliba, wine to sing Aduki, me, I am not Suprabuji Sukristam Taze, but because of
the Pharisee they did not confess him. Pharisee na maram moidana mangoda ko mukhoina thajaba mabu yaba mabu loksan bai du oikide lest they should be put out of the synagogue. Maram di mukhoi church dagi tantokani aduna kirame. Aduga verse 44 da 43 da, for they love the praise of man more than the praise of God. Mukhoina ishona thagat pibadagi mina thagat pibaduna hena mukhoina pam. Aduna ekhoina khangada bi kari da mu Jews na makoi ishona khando krabjuch na Jesus Christ bu crucify to na haliba ma ku yada bagi maroi ba maram di karino makoi na ko Bible se lan thaje makoi da napal abdu le makoi da self exaltation le makoi da humility le ke aduga makoi na khanba aduga sumaina lakani ma ki ni tholoba te sumai tawni romance gi makute gi kanbi gani habse mahana lakko matam da na khunba imungda ngamba ning thaw amabu na pokni habse masini adu maki mission Aija 53 da iriba adu makoi make na khangde khangda badana maram oidana mark se meshani lakko matam da option de adu gi makta makoi bu cross pang thingduna hali ni sinausa aduna masini aduna makoi na Bible ase kaduge matam da makoi gi aningba pamdo sana ngai gi da makoi gi apam da thungai gi da makoi na Bible se atra le maduna maram oidana Prabhu Jesus Christ bu makoi na lokshan bagi mota hatokene nasi maksu ekoi leiriba isnaw sing protestant sing aduga ekoi leiriba ayaba mission su Bible zet lan han thugon haiba same mistake ekoi na commit to yai aro yum tan da piriba prophecy sing ekoi na seran turan hanbana maram oidana ekoi na khangdadana ekoi su saitan ye norok lambi da sing bayai juk singula ekoi oi yai have se ekoi na section yai gidam ekoi na I gidamni aduga Bible life se sida ekoi na yengse Bible have se kaino khanda ikoina in the light of Jesus Christ Prabhu Jesus Christ gi manganda ko ikoina Bible ase ikoina phajana ikoina athan gadamni have se asini aduga 1 Corinthians 2 gi 14 da ikoi amu yengse 1 Corinthians 2 gi 14 da ai ge Bible se khang ngai gi dama but the natural man receive not the things of the spirit of God for they are foolishness unto him neither can he know them because they are spiritually discerned. Masida habidi kaino habi icham chamba papi amana ishor khangdaba mi amana Bible ase khangbang amoy Bible asidi karamba ishor ga nangnaba ishor da thawai chetpa ishor da kathokpa adugumba goli oiba dharma senba mission aduna Bible ase koin khangani habi adugi damten Jews Prabhu Jesus Christ bu reject tobi marambi makoi yamna papi ni makoi da nolokpa dharma senba habi leite aduna masigumba se khangba darkar lai habisini masini ko aduna pa habisina su khana Bible khanganda bada yamna ayat ba thing pi isnausa pa habise aduga pa thado kanda ikhana khangba matamda Bible se khangani maroina John the Revelation thing thoi maramdi John habise Prabhu Jesus Christ yamna nungsiba ma ga yamna nangnaba laiba mi dane mongonda Daniel habise ishogi bilamne sho yamna thajaba dharma sem mini mongonda Daniel tungda lakada prophecy asukemati guru base mokoida phongdo pi habise Machine is now sa. Aduga ikoina matanga ikoina yengse when arobida. Why interpretation is important? Ikoina Bible gi atra hando five se ikoina kari gi damak masi yamna darkar leiribano haibase ikoina amuk yengse ko masi ikoina Nehemiah gi matamda ikoina khangkre madudi karino haiba matamda Makoina exile salure 70 year captivity saluru matungda makoi halaba matungda makoina Palestine da lere adubu makoi da laiba mission do ayambana makoi masagi Hebrew law na hapse khangda ba ni ngap to were mixed language ngap to were adu matamda Ezra na Bible pa matamda makoi khangda ba thuna maram oidana kaidawi ha matamda sida Nehemiah aita koina yengse Nehemiah aita ai pajarake masida ko and so they read in the book in the law of God distinctly makoina ishogi law sing ado Moses na pigiba law sing ado makoina action na parami hai and get the sense makoida madu khangalami habne and cause them to understand the reading makoina pari bato phasana mamutana bhatana ko makoi khangalami habne aduna ikoina pari ba Bible ase ikoina mamutana khangba masigi arthje mamutana ikoida khangba habse hamdar kale ikoina masigi dama ikoina asangba interpretation pazana masigi arthje handokpi ba mandar kale atha handokpi yaudane te ikoina Bible ase ikoina khangba habse matam khudinda ikoina ngamoi habsini sinausa aduga ikoina interpretation je
why interpretation is important aikoina masigi arthaje sumna handopase kari gi damak dakha leiri no hapsin aikoina fajana bhap tagi aidi aikoina asengba interpretation ase aikoina dakha le maru ina especially the plan of redemption plan of salvation aikoi mui beche matau karam na phapthagi kanbigini haibase masigi maramda aikoina fajana khangba masigi maramda fajana arthan haibase aikoina darkar lay habse masini aduga second Peter 3 gi 15 section da ju asumna I madudi keno kana bible da ko khangba ngamdaba aikoina khangba ngamdaba aruba mayam amusu yawi adu hairiba singje khangdaba adu bible gi maramda nainadaba masing asina makoina masi art hantolaga cherana atha lawraga makoibu mang takpada lamjingi adu bo aikoina khanggadabdi karigumba aruba ma khangdaba matamda aikoina ko masina maram oidana aikoina isho thadopagi mota aikoina haigadabni Deuteronomy 29 hai sacred belongs unto God hanko khangdaba haiba aru makai haibse arotpa makai che isho da lay but reveal belong to us and to our children haibse aduga isho na phongdo pikraba maki achumba tapikrabado aikoi gini haibse aikoina matam khudinga aikoina kaupumse bible da aikoina isho na tapikraba achumba khudinga aikoina khangba ngamani adu mana takpidaba bible da sunda takpidaba kariguma hiram amigi maramda ishora amigi maramda aikoina thiba haibse masidi kairungda aikoina khangba ngamna roidabani sinausa madugumba thuda aikoina tawedamni adubo aikoina matau karam da aikoi arang khubam phaptagi aikoina kamaina kanbigani aikoje kamai toroga ishoga problem mari leinagani haibisi maramdadi plan of redemption gi maramdadi bible asida yamna mayek singna sinausa I haibse aikoina matam khudingda kawroidamni atuda revelation 14 gi 6 to 12 ta piriba 3 angel message masijo aikoina pajana aikoina correct interpretation correct understanding haibse masi darkar hoy haibse mi atopati nomsan kyana masi charan turana ko moroina tanen mus revelation de mokoina charan turana handuna ko misingge arambada thajaduna saitange nan thakta tawi atupu madudegi aikoina ngan thong nyai gidamo aikoina honabase yamna maru oi sinausa aduna aikoina matam khudingda aikoina kawroidaba haibamna aikoina bible haibase aikoina mamangdu aikoina pakre bible haibase de aikoina patana khangge hai tadi bible gi lairi khuding makta verse khuding makta Prabhu Jisu Krista gi maramda aikoi gi miyo bise kamaina kanbigini habse gi maramda I habse aikoina kawroidabani aduga masigi plan of salvation da aikoje save in sin haib nate save from sin haib aikoina pap toruga ishona kanbigini haib gi thim do bible da yaude aikoi bu pap to thado halaga pap atudagi aikoi bu kanbigini haib gi thimse masida aikoina bible paragadi aikoina matam khudinda kawroi aikoina loisalakpada yengsi conclusion jengsi ko aduna conclusion the how to understand or interpret the bible habsi aroiba conclusion aikoina masigi Sabbath lesson da nainer ki verse masigi conclusion da aikoina yengsi kamaina bible khangani aina samdapna aikoina rule tara khatang samna hajarake haingo ahan bada aikoina bible je khangge haiba taragati patana arthan ge tarabdi bible je aikoina toina paba aikoina thawai yona paba habsi darkar lay aduga thawai sengba habse thawai sengbana jengbibana tanide aikoina khangoi aikoina 2 Timothy 3:16 da haibig matuna bible ase thawai sengbana jengbirake ibni aduga 2 Peter 1 gi 19 to 20 ko basida haibusu kaidoba prophecy kuding masa ishogi thawai sengbana dharma chemba mission aduda ngangbi bigi mapana pibni haibni adun maram oidana thawai sengbana jengbibe yawtanati aikoina bible se khangba ngamoi aikoina bible papa matunda pratna tawudamni thawai sengbana jengbini ngai gidam masina number 1 aikoina number 2 da aikoina tawudabje aikoina bible paba matamda achumba khangngai gidam ishogi aning base karino haibse aikoina khanghngai gidam thigidamne aduga khanglaba matunda masi inge adugi matungina chakki haina aikoina bible se neina kadabani taduira gadi aikoina bible se khangba ngamgani adunda tabida ko aikoina chamna ishogi khangaga thidoga magi achumdo khangaga iloidabagi mongda aikoina paraba aikoigi aningba pamdo khatang ko aikoigi preconcept idea do adu sana ngai da adu matungna sakhena paraba madudi matam khudingda bible gi asumba je aikoina khangnaroi aduni masima lere aduga ahum subada aikoina bible hantopum da Christ center interpretation habse aikoina kawredamni aikoina ngasaju pagre Luke 24:27 da habse Luke 24:27 da habse kaino kanda masida Prabhu Jisu Krishna seboxing da ko mokai Emmaus ki lambi da chalakpa matanda magi disciple ani da mana explain takudo
mana Bible da Moses ki lirik ta aduga maichok singda Isaiah Daniel asina chingbagi lirik sing asida amma sung kaidoba Psalms ko Prabhu Jisu Christ ki maramda mana pokpa siba adugi maramda loina I have se koina kawredamni aduna haiba asida Bible ki any verse ama Old Testament ogira New Testament oiba matanda masina Prabhu Jisu Christ da yumpham oirga interpretation tawdaba tarati koina Bible ase koina khangba moy have se koina matang pudina kawchi number 4 da theme of the Bible se koina matang pudina khanggadamni पाते के कोई बुकन भी नहीं पाते के कोई बुकन भी रो है उसे मसीह मखंग दमे हाई का थेम से प्लान ऑफ सल्वेशन के थेम से बरो इन बाइबल गिला मैं खुद दिन मैं हो रो अंदर गिना रेवलेशन मोड याव से ईश्वर ने मत करम ना एक कोई म्यू बसे पाते की कन भी कमाइन कन भी के नहीं है ब अदु की मरम दा थोंग ने थोदो वा थो कुछ मत को मसीह के बात ना ने इसना से इजिप्ट से मसीह एक कोई ना मांग द थम कान को हाई को वकलोन से ले रे कोई ना बाइबल से कोई ना पागदम अदु खंगरे aduga number 5 ta Bible have say Bible is its own expositor hide interpreter Bible asidi ma masana masagi artha handal kaneba ni kanamta na Bible se artha hanbe ki artha lete pastor na theologian na scholar na researcher na Bible ki artha hangai ki maram lete Bible masana artha hangai have se koina matang khudin da kawdami adune kanagum mishna Bible je kedo moi masana Bible से आठर हनन बगी मोहता Bible की आठर मोखोय ने समझ साजलगा हनबना मरम मोइदन ngasi पृथ्वी असदा denomination क्या लेबा आराम तापी तंबीबा मैम थोड़ी जे मसिदेगी नि हाने I don't have the right to interpret the Bible you don't have the right to interpret the Bible ऐसे एखोय ने मतम खुदिंग दा काव पे यादे अदुगा number 6 ता Bible ऐसे एखोय ना Bible की text अमा खतना Bible की doctrine नत्रगा अचुंबदो मदु लेपया Bible ऐसे Bible दा याव खुदा मोने सबार है सबार की Genesis से इना Revelation बगी मरम दा याव सबार की text से एखोय ना खोमजल लगा मदु दा संदन रगा compare तोरगा नहीं ना गदबनी हाइबे any topic एखोय ना खंगदब topic अमा लाखो मतम दा हाइबे topic को Bible की Old Testament दा New Testament दा याव खुदे मत ओइना compare तोरब मतुंगा Bible ना करी तापी है दो मदु की मतुंगा एखोय ना सकदबनी अदमाई तोबा तारगति एखोय ना Bible से एखोय ना खंगबा ngamgani mathang da tareta humble and teachable spirit ekona Bible pabum tam da khoi yam nolukpa aduga masi khanga kana mingonda takong bigi spirit do masi laigedamni masi ju yam da kalai aduga number 8 ta khona context em batai haiba Bible gi text se karino kari gi maram dano kari gi thodok ki maram da ibno masi na tangni ba parasi karino haibse masi ekona context so ekona phajana yeng batai context की मतुंग ने यंग लगा कोई बाइबल अच्छे एक कोई आठर हंगदब नहीं मधु नत्रगा दी आउट ऑफ context वे बता रही कोई सेरान तुराना लेगिनी मशीनी अदुगा number 9 दा कोई ना आगे मशीनी spiritual वे बमी खतना बाइबल अच्छी खंग बंग बने बा ईशोर खंग द बमीना ईशोर का नंगा द बमीना बाइबल का असुंब खुदी मखंग बाइब से और थोकते हाइबसे मशीना 1 Corinthians 2:14 दा अदुगा मथंग दा अरोय द दानेन अमसुंग revelation हाइबसे symbolic द evening अदुबु हाइबे symbol सिंग असे Daniel अमसुंग Revelation Bible the याव Old Testament the याव symbols in New Testament the याव symbols in asina ko masi irai laina masi explain to masi prophecy sing ase aduna masi gi ise akoina kawayauna masi akoina haina revelation at pi ta dana ko pi ta gi evening aduna pi ta dana di ko masi khang bang mo yana kana go mission adu ishor bu ki ba mission na ishor gi yathang akwa mission na Krista ka loina ba mission adana masi khangane masi gi symbol khudemo Bible na art tawi abse masi ekoina matam khudin da ekoina kawgum si sinawsa aduna haiba ekoina ngasi gi na khraba samlakpa aduna Bible haibse combine interpret tawgane haibse masini adu haiba sing asi da ekoina yumpham oidana lekedabni adu bu magi law of interpretation yamna lei adu bu tang khraba ekoina minute kuntra gi manunga masi khudimo ase ekoina naina ba haibse thoktabani aduna ngasi gi di tabiri ba mayam khudinda Shona board people ishnu haiba niom sing ase ekoina apply tawruga Bible se phajana khangdoji adu moroina aroiba matamda hingli ba ekoina Bible gi asumba asing ekoina thidolaga hai adu elenji wine swai ekoi gi pungning ase asumba na 45 tawda tarati saitana nam thak tawne aduna asumba hase ekoina thidu osi haiba sine aduna ekoina shora pathana tawse sagadale bi pai shoi nam thaka chare ekoina hoji Bible ase matau karamna interpret tawba darka leiribno masigi karamna khangani abdigi maramda ikoina samlapna ne khare naina khraba khudima asida nahana por pina bi tara gam pung khudimi kasu
nahana bo pina ga hari basing che induna aikoina ngasi khobal numit sidigi bible sen inaduna bo fungo mission adu ohen bi property shugni da krom jani amen. Happy Sabbath, nasi online service ta yengli ba mayam punamak po Sabbath ki wish tawningi mayam bu yam thagat chare nasi ahak na thamjaning ba Bible text ti koina Luke chapter 12 verse 13 to 21 adu da pa matam da wari phaja khaba ma pa phange madugi wari adu lakringai da hana wari macha ma khoi yengminasi madudi nongma ina khunmut kharbanu pa na bhaki bare lakku matam da mayam adubu Lairiba area adu da missing adubu chak kaurame mayam adu larga chak ahabudu chakre hari banupa adu mahakna chak chahan bakhanatna lakniba punumak ki damakta mahakna gift pirame hari ba gift adu chahi khudingna mayam adu na phangna maramna kumsi chu anawa ma phangni haina mayam adu chakcha barloirga chu mayam du ngairame nupa adu na phare maninglom da thorga khoi gift adu mayam lominar si hain thorapa matamda Faza khaba laiteng khaba pukhri ama leirammi hai mayam ado pukhri gi matai ado da fazana lep khre kari ge khudol pot pirakadra haina mayam ado ngai leire nupa ado bare tawri bu nupa ado na mayam ngon asmain hai rakhi kana ngumba mina masigi pukhri asrigi chong tharaga nakan amarom da lan ba ngambo orgadi aigi sampati sing aigi paisa sing tangkhai pigani haina haiki mayam adu madu tam matam da mayam thorang tawkre pamjabi maramna kanarane prithibista phajak khaba paisa lan thum pam kana lairige hariba nupa adu na hairapa matam na mayam thorang tawkre nupa adu kri haiki bra haiba matam da tawdubu masigi pukhri munung asida sak sahing chaba nga Hapta ama numit tret ni chara helag lai khabane kri gum madu nga duna iroi riba natagana pukhrim na kumli missing adu chaba oigadi na sana sagi dai ta oigani haina law thokhiba matamda mayam ado kibagi maramna thorang tawkhaba khungrau set pa kai dauba loina thokhiba spun mak to hoji loina mokhoi mokha hapsin khre kana su sining debi maramna mayam ado lang ngai aduda mafam rang khangda nupa ma se pukhrim no jum haina chong ta khre Hari bunupa ado mahaki pangan laiba punamak ado puktolarga mahak se iroi kre mayam ado ge wakhanda de shoida masinu pa sirani sakna chakragani habni mayam gi mi paina ba mit singduna mayam ngon hari bunupa ado bu yengki laiba phabdi hari bunupa ado pukhri gi nakan amoromda kangphan da mahak se ka kre mayam ado ngak na kre chik chik kre hari ba bade tawri bunupa ado larga haiki chanapa na kripa me Nangi damakta ay gi sampati tangkai pirage naki ming piyo pata asida lamgi pata na to na sampati gi pata asida ay nangi ming isilage nangi ming hayo haiba matam da nupa do iroiraga lan khrak punupa ado mahangna haiba ngamdana sol wana singlaga mahangna khaiki naki sampati do ay pam ki de hai mayam aduna tumen laiki pare ado ay di nang pasha pamlam nani aduna nahaki ming hairo aigi check mana sida paisa pibirage nangi damakta ming do hairo nangi ming isin birage haiki hari bunu par suna haiki nangi paisa do ai pam ki de hai mayam do wa nok hokre manam de hari bunu pa bare tawri bunu pa se mana masa kana amata lai chumnagi masa no pi makhak lai la sa pharak khaba ado iroirga lakpa nu pa su pakhang oiram bayai nahani mayam no wa ra nokre pare Nang pakhang oiram bataragadi nangi damakta ay isang pi thazarage nangi ming hayo nangi laifam hayo ahan singi ming hayo nang ay luhong birage hay na haiki nupa adun haiki nasana pi dus ay pam ki di hay mayam ado ngak punathan kre ado da mayam adun haiki ado di makri palam bisa lako hay na harak pamatam da nupa adun nakri hay braganda pare nang kri pame doy di Nangi apama makhak de hayo IPB ge haiba matamda nupa aduna haiki ngasai pukhri da aibu inthrakpa mi ado masak khangningi ai ma ki masak ado yamna khangningi yam sauningi masak ado takpiyo haiki yamna nokningba wari ni tawudu masigi wari asida tana numit tret ni chakchadraba sak na lairi ba pukhri da thawai gi lambi da nang aisungasi iroi ga lairi
ꯀꯩꯗꯧꯉꯩ ꯂꯥꯟꯒꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯣꯏꯁꯟ ꯑꯗꯨ ꯍꯪꯁꯤ Luke chapter 12 verse 13-21 ꯐꯥꯎ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯐꯖꯕ ꯄꯥ ꯐꯪꯉꯦ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯦꯔꯦꯕꯜꯁ ꯑꯣꯏꯅ ꯉꯥꯡꯕ ꯋꯥꯔꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯁꯝꯄꯇꯤ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯃꯍꯩ ꯃꯔꯣꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯌꯥꯝꯅ ꯐꯖꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯔꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯔꯥ ꯑꯩꯒꯤ ꯀꯣꯠ ꯑꯗꯨꯗꯤ ꯄꯤꯛꯃꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯑꯩ ꯀꯗꯥꯏꯗ ꯊꯝꯒꯅꯤ ꯐꯔꯦ ꯑꯩꯒꯤ ꯀꯣꯠ ꯑꯔꯤꯕ ꯄꯤꯛꯄ ꯀꯣꯠ ꯑꯁꯤ ꯑꯩ ꯊꯨꯒꯥꯏꯔꯒ ꯑꯆꯧꯕ ꯑꯅꯧꯕ ꯁꯥꯔꯒꯦ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇꯅ ꯈꯟꯈꯤ ꯑꯗꯨ ꯈꯛ ꯅꯠꯇꯗꯅ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯈꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯔꯒꯦ ꯋꯥꯅ ꯁꯨꯔꯨꯔꯕꯒꯤ ꯃꯔꯝꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯔꯒꯦ ꯑꯩ ꯆꯥꯔꯒꯦ ꯑꯩ ꯊꯛꯂꯒꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯕꯥꯏꯕꯜ ꯄꯥꯊꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯉꯩ ꯑꯗꯨꯗ ꯏꯁꯣꯔꯅ ꯀꯔꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯍꯦ ꯑꯄꯪꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗꯒꯤ ꯂꯣꯏꯔꯦ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯖꯈ꯭ꯔꯕ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯆꯥ ꯐꯪꯗꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯔꯥꯟ ꯀꯔꯤ ꯂꯩꯕꯒꯤꯔ ꯑꯩꯈꯣꯏ ꯃꯍꯥꯛꯁꯦ ꯀꯔꯝꯕ ꯃꯤꯔ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯃꯍꯥꯛ ꯃꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯃꯤꯒꯤ ꯂꯧꯗꯒꯤ ꯃꯍꯥꯛ ꯍꯨꯔꯥꯜꯂꯨꯗꯦ ꯃꯤꯕꯨ ꯐꯠꯇꯕꯒꯤ ꯋꯥ ꯉꯥꯡꯂꯨꯗꯦ ꯃꯤꯉꯣꯟꯗ ꯐꯠꯇꯕꯒꯤ ꯊꯕꯛ ꯃꯍꯥꯛ ꯇꯧꯔꯛꯈꯤꯗꯦ ꯁꯨꯞꯅꯒꯤ ꯃꯍꯥꯛꯀꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯁꯨꯖꯔꯒ ꯆꯥꯖꯔꯒ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯑꯇꯧꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯆꯥꯅ ꯃꯍꯥꯛ ꯍꯥꯔ ꯍꯥꯞꯂꯝꯒꯅꯤ ꯃꯇꯝ ꯆꯥꯅ ꯃꯍꯥꯛ ꯏꯁꯤꯡ ꯌꯦꯡꯂꯝꯒꯅꯤ ꯃꯇꯝ ꯆꯥꯅ ꯃꯍꯥꯛ ꯂꯧ ꯄꯦꯡꯂꯝꯒꯅꯤ ꯃꯇꯝ ꯆꯥꯅ ꯃꯍꯥꯛ ꯂꯧꯒꯤ ꯍꯤꯗꯥꯛ ꯇꯤꯟꯒꯤ ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯃꯍꯥꯛ ꯀꯥꯞꯊꯣꯛꯂꯝꯒꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯅ ꯁꯨꯖꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯧ ꯑꯗꯨ ꯐꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯠ ꯑꯗꯨꯗ ꯐꯖꯅ ꯄꯩꯁꯤꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯋꯥꯕꯁꯤ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯧꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯁꯤꯗ ꯏꯁꯣꯔ ꯑꯁꯦ ꯀꯔꯝꯕ ꯏꯁꯣꯔ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯥꯟ ꯀꯔꯤ ꯂꯩꯕꯒꯤꯔ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤ ꯅꯪ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯨꯗꯕ ꯃꯤꯒꯤ ꯐꯠꯇꯕ ꯋꯥ ꯉꯥꯡꯂꯨꯗꯕ ꯆꯨꯝꯅ ꯑꯩꯒꯤ ꯂꯝꯗ ꯑꯩꯒꯤ ꯂꯧꯗ ꯁꯨꯖꯔꯒ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯥꯛꯂꯤꯕ ꯏꯟꯀꯝꯁꯤꯗ ꯆꯨꯝꯅ ꯆꯥꯔꯒ ꯍꯤꯡꯖꯕ ꯅꯨꯄꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯁꯣꯔꯅ ꯍꯦ ꯑꯄꯪꯕ ꯍꯥꯏꯕꯗꯤ ꯄꯥꯞ ꯆꯦꯟꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯈꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯔ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯄꯣꯏꯟ ꯑꯅꯤ ꯈꯛꯇ ꯂꯩꯌꯦ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯏꯁꯣꯔ ꯃꯁꯛ ꯀꯥꯎꯊꯣꯛꯈꯤ ꯏꯁꯣꯔ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯀꯥꯎꯊꯣꯛꯈꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯟꯈꯤꯗꯦ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯗꯨꯗꯤ ꯃꯍꯥꯛ ꯄꯥꯝꯖꯈꯤ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯅ ꯃꯍꯥꯛꯀꯤ ꯀꯣꯠꯇ ꯊꯝꯅꯤꯡꯂꯛꯈꯤ ꯇꯧꯕꯗꯨꯕꯨ ꯄꯤꯕꯤꯔꯤꯕ ꯅꯨꯄꯥ ꯄꯤꯕꯤꯔꯤꯕ ꯏꯁꯣꯔ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯥꯎꯊꯣꯛꯈꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯂꯧꯒꯤꯗꯃꯛꯇ ꯍꯥꯏꯅ ꯃꯇꯝ ꯆꯥꯅ ꯅꯨꯡꯁꯥ ꯁꯥꯍꯟꯕꯤꯈꯤ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯊꯍꯟꯕꯤꯈꯤ ꯂꯧ ꯑꯗꯨ ꯐꯖꯅꯤꯡꯉꯥꯏ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯕꯣꯔ ꯑꯗꯨ ꯄꯤꯕꯤꯈꯤ ꯏꯁꯣꯔꯒꯤ ꯕꯣꯔ ꯑꯗꯨꯗꯤ ꯃꯥ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯄꯤꯕꯤꯔꯤꯕ ꯏꯁꯣꯔꯗꯤ ꯃꯥ ꯈꯨꯔꯨꯝꯅꯤꯡꯂꯝꯈꯤꯗꯦ ꯇꯧꯕꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯈꯛꯇꯒꯤ ꯃꯍꯥꯛꯀꯤ ꯀꯝꯐꯣꯔꯠ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯒ ꯂꯣꯏꯔꯦ ꯑꯩ ꯄꯦꯟꯖꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤꯗ ꯃꯍꯥꯛ ꯂꯦꯞꯈꯤ ꯅꯪ ꯑꯩꯁꯨ ꯑꯗꯨꯝꯕꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇ ꯀꯣꯏꯁꯟ ꯍꯪꯁꯤ ꯑꯅꯤꯁꯨꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛ ꯈꯟꯈꯤꯗꯦ ꯂꯥꯏꯔꯕ ꯃꯤꯁꯤꯡ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯤꯁꯤꯡ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯋꯥ ꯈꯥꯡꯂꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯈꯖꯤꯛꯇ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯀꯤ ꯀꯣꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐꯧꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯍꯥꯛ ꯊꯣꯛꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯇꯥꯔꯒꯗꯤ ꯂꯥꯝꯂꯒ ꯈꯧꯔꯥꯡ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯄꯨꯛꯇꯣ ꯊꯜꯍꯜꯂꯝꯒꯗꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨꯝ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯣ ꯁꯦꯠꯄ ꯐꯪꯂꯝꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯃꯥ ꯇꯧꯊꯣꯛꯈꯤꯗꯦ ꯏꯁꯣꯔꯉꯣꯟꯗ ꯈꯨꯔꯨꯝꯖꯈꯤꯕ ꯂꯥꯏꯔꯕ ꯃꯤꯁꯤꯡ ꯑꯋꯥꯕ ꯃꯤꯁꯤꯡꯅ ꯈꯨꯔꯨꯝꯖꯈꯤꯕ ꯍꯦ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯁꯦꯠꯅꯤꯡꯉꯥꯏ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯈꯤꯕ ꯕꯣꯔ ꯑꯗꯣ ꯃꯁꯤ ꯅꯨꯄꯥꯒꯤ ꯈꯨꯠꯊꯥꯡ ꯑꯗꯨꯗ ꯐꯪꯍꯜꯂꯝꯒꯗꯧꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯗꯨ ꯅꯨꯄꯥ ꯑꯗꯣ ꯑꯐꯕꯒꯤ ꯊꯕꯛ ꯑꯗꯣ ꯃꯍꯥꯛ ꯇꯧꯊꯣꯛꯈꯤꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ
mahaki pining bagi thamoi ado leiram khide palam khide lair bagi masak ubu matamda mahaki thamoi gi thong ado thinglam khi pateng pangning gi wakhan tholam khide masa mathandigi ai paijaga loire ai ingonda hapchalaga loire ai isa thanda nungairaga loire charge thaklage habgi asa khakta mudugi nupadu laichi Psalm chapter 14 verse 1 nakri haibra haiba matamda apangma mina masa mathanda maki thamoida sumaina hai ishor laite haina nang ai ishori mangda apangma mi ama oina lairibra haibsi khoi isa ithana question hangsi 1 Corinthians chapter 3 verse 19 da kri haibra matamda prithvi gi asingba punamak ase ishorgi mangdi apangma ka chap manai hai ekhoi asadi hayengi punsida nungaina paninga haina ekhoi paisilaga thamjilaga leiramba yai adubu ekhoi gi damakta ishona karambagi plan sinlamgadra haje ekhoi khangde nasi ekhoina hinglingai asida ishorbu khurumlingai asida achumbagi christian chatlingai asida henna ishorgi aningbada chatpa ngamningai thorang tawgi matam ado ngasimak oikre tammangamde ekhoi gi punsi apabawa apawa ngang ngamdringai sida phattabagi wadi ngangumse apabagi thabak phau tawba ngamdringai sida phattabagi thabak di tawrgumse apabagi chinjak phau chaba ngamdringai sida phattabagi chinjak di chargumse apabagi midyeng phau yeng ngamdringai sida phattabagi miyeng di yengumse tammangamde khoi punsi ngasini lining haudoba ngasini isogi nakta chang haudoba tammangamde hayengi punsi ngasi ekhoi phajakraba car manungda tonga chalamba yai hayingi punsida nang ai ambulance ki manungda anaba ma oina hospital tana chalamba gi punsi phangamba yai ngasi sampati laina nungaina pasha paina palamba yai hayengi punsida bikhari oirakpa yai ngasi phajakraba mon kraba phamungda tumlamba yai hayengi punsida coffin manungda tumlakpi punsi phangba yai ko ngasi ahawba chinjak charamba yai hayengi punsida coffin ge manungda laikha manungda ekhoi gi hakchang bo hanna charakpi matam phanglakpa yai ko tawudabu ngasi matam leringai sida hinglingai sida ishorbo ningna ishorbu khanna ishorgi damakta haina lepanga manupa nupi oisi nang aigi hakchang punamak ishorna pibibani khaliba taw tholiba punamak se ishona pibibani mapugi masak khangne khoi latpa chatpa ngamne honase aduga loinana laiter laira singi demakta mateng pa mangamba nupa nupi oisi awaw misingna ishongonda khurumjariba partna ado nang aigi khuthangda ishogi bor phangbo oihan bisi adu oregadi achumba christian ishogi masa sing haibada matik chavmi amam oigini haibse thamjaning bari yengliba myam punamak pu ishona borpi boys no thagachare